Ngasinubi the way phone hibaton to one woman Purisi Funksing Amasum Toki Batado Watoksing the Gimaroi, E Pausing Miam the Tamzagi Han, but a Kangla Pau de Locosaraga. Airport matak the drone of a pirate labor angak poinacre. Yam the tang to what how do Madangasin Tilpung Animakairon Tava the Impal International Airport matakta. UAB drone of a pirate labor thing over the airport Ashidagi Pekatadava Amasum, airport Ashida Tarakadava, aeroplane Kia Tabamadi Pakatpangam Kidari. Press na pangma paugi matung ina nga si Kolkata dagi Impal tam na Parakpa Indigo Airlines ki flight number 6E275 manung tilgi pung ani tabada Impal Airport ki tanaba radar gi air trailer lawda UAB hi drone ma pairaga leba thengna badagi landing tawpungam dana hanki nungtul pung ohumlom tabada Impal dagi Agartala paigadaba Airlines ki flight number 6E525 su pekhatpangam dana leikhi haidena Paus the Makatana Fundorokli Makasa Tarakpoina Kanglai Paki Maida needs to get up a palm, Ccpur a January 1st week the lakani, no kuki mayam keidaoge haibano, Dharma Pongero, no my kapkiro Lishipria. Balemgi Saknai Revi climate and environmental activist Lishipria Kanguzamna, Matang say English in a Kunga Marigi January Ahan Basail Susampud Satlagan had it. Mark a Facebook account Tagalog propose Amada Asumnahai. I koi Ccpur national international media mayam puraga ay January 1st week talakani. Noi kuki mayam keidaoge haibano. Dharma pongero. No may kapkiro haiba wapamsu. Tauna lay na malemgi mayam kang na fungdorakli. Panmaya badi saknai rabi climate and environmentalist activist Lishipria Kanguzam lakliba November kuntradagi December taraganiti fauba Dubai the numit taragamari ni supna sathagadaba malemgi khoidigi marueba madi khoidigi sauba Nations Climate Conference 2023 COP28 yaunabagidama invite taroklabani adubu conference asi satnabagidamukta CLG award pa leibana yawbangamdabagi phibamda leiribani Malemgi khoidigi sauba national conference asida sarugyanabagidamukta Lishipria da invite tarokli haiba khanglabasu Manipur lengaki maikaidigi ngasi fawbu CLG mating pangane amati pangloi haiba wapam kari amata haidana tasan usinadana leikibana Laibugum Tauriba, si Praza section Kiadigi Manipulenga Kitawong Ashibu, no item of Fundorakli. Loina Yamna Marueva, Mipam Asi Yauba Ngamlui the Bigi Pim the Lakibani. Conference Asi Yaubaspada Silgi Awatpa, Lady Hivisi Miamna Kangarakwadigi, Housing Lishipia, book conference Asi Soidana Yahona Bigidama, Mating Pang Bahorakle. House Power the Maki, ZPA the Pashat Habirakwiki Lupa Lag 2.3 Shure. Conference asi sarugyaba satpada waliba sanpamasi subnatagi lupa lag 1.7 muktangari aduna maki GPA PTM 60090593949 da miyamdigi social media da mating pangbinaba haijarakli hainisu paus na makatana fongdorakli atopa paumana Bharat ki Prime Minister Oirambi Indira Gandhi ki samaga taruk suba mapok kumon amadi Komi Ekta Diwas palan pangtokre Relief camp sing the Tadaragli Basan Pam Singasi Usi Sangrabra Habiki Singnab Lady Kemega Sandra Hausuglam Namasi the Tokli Iranga Sinamara Moidun Tuan but Mapam sing the Hangdokli Relief camp sing the Tadariba San Pam Singasi Usi Sangrabra Habiki Singnab Lady Hana MPCC President Kemega Sandrana Fongdokre Wapama Singasi Indian National Congress INC Sinduna Bharat ki Sinvatuna Bharat ki Prime Minister Oirambi Indira Gandhi Samaga Taruk Suba Bharat University Amadi Wami Ekta Devlas Palan Pangthokpu Manipur Pradesh Congress Committee MPCC na Sindrangas Impal ki BT Rota Labor Congress Bon na Pangthokpa Thoramda Fongdokhebani Magna Hai Relief camp the Ladiba Miyoi Singidamak the State Amadi Center Legana Tadaragli Bisan Pamga Tautorak Pathabaka Sana the Bagi Mami Yamna Saunatare Masima Congress Party Aduki Matik Pende Tadaragli Ba Lupa Kror Kayadu Kadai decision a kipagi haiba mayek sing na utte hainsu magna wapum kya fongdoki Thauram gamari lena o ibobina makatana fongdoki bade Santi laitaba mapamda sel thungi pibam keidaonungdu faroi hen adum pibam soksulakani Se Minister N Berena su state asiki sel thungi pibam soksule JST gi senpam sada taragama pandegi hena khongwat pangamdre haina magna nungnangba fongdokpaga loinana Masipunama Lamdam Sita Tokliba Irang Ashinani, Tataruk Helaglaba Manipura Tokliba Kanglokiova, Irang Ashina, Lamdam Siki Miam, Awabaka Mayuna Hale, Maramaduna Estate Langakna, Irang Asiki Warriors in Propagam Loida Boyrabadi, Senator Langaki Mating Loraga Warriors and Mapurana Bohona Buaki,
ngasi thauram adu party gi atai lusingba singamadi karmi kyana saru yakhibaga loinana laikhidrabi Indira Gandhi gi mitamda haikat lekat tamba amadi Kwame Ekta Divas ka mari lainana National Integration gi weba wasuk lawgi thauram aduna mapung weba sakta moiki thauram aduga mari lainana o ibo bina laikhidraba Indira Gandhi na hinglinge matamda Bharat ki apunba saktam ngakna bo hona kiba madi thawaina pontha piki haba yauna atai wapum ka phungdoki thauram aduda MPCC ki President K Megachandra CLP gi lusingba o ibo bi madi Congress Party ki committee gi member gaikhangam na President Chief Guest amadi Guest of Honor oina saryaki atop pawamadana sana sabi khul laumi singna lau khawringai de kuki militant singna nomai kapsin duna tan khalakre Imphal East District ki Yegang Popi Police Station gi manung sanba sana sabi khul gi laumi singna labuk ta kumduna lau yeina bo hona bada khulai matik sana paira kuki militant singa se ayuk pung tar urom taba matamda nomai kapsilaktuna labuk ta gi tan khalakre hari Thaudo sigi matangna pauksi isna phangwa paugi matungina dinga se ayuk sana sabi kulgi kunja kyana labukta sattuna lau khawna ba thabak pekhalakpa matamda samusang kuki khulrom dagi nungmai round mari manga kapsilakibani madura hana labukta kumduna lau suduna leramba sana sabi ki laumi kyasu nungmai makhol tabadagi labukta gi senkhatnaraki ado mainamak thaudo dura mi aso apan amata yawkiba leite hari Thaudo si thokle haibigi pau tabadagi Yegang Popi Police ki kangbu ama laktuna thaudo thokpham gi akoiba mafam sing yengsinbagi thabak sathakre hari amaromdana Manipuri masa mari lupa crore ama henbagi draka kona na Guwahati ta fare ngasi Assam Police ki kangbu na sathakibo operation na Manipuri masa mari Guwahati Lalmati area ra draka kona na fare hari draka kona na faraba miwedu anina Manipur gi Senapati district gi en kaine amadi Sara kawi adugo atopa miwe ani eduna Abdul Halim amadi Hazu kawi makhoi digi tuan sapon cap kunda haptuna purakpa lupa crore ama lakh humdra gani thoirongi belu oigedaba number 4 sing fagat pangam lahiri atopa pawmadana IBMSA gi aroiba matho mangam pangthokre Imphal West District ki manung sana laiba kangsup singkhong na kuki militant sina singthak tagi nungmaina landarakpada laikhidrabi Khuirakpam ningol laisum ongbi abemsa mapurabi el tondongi asibak sang asi aroiba mathau mangam pangthoknabagi dama rimski mok tagi lokre masing yamlaba abemsa ki thawayawdrba haksang rims tagi ma ki pongna pamlamdam tamna purakpada masing yamlaba nupa nupina lambi ki nagyet leptuna aikhumna utkibadana tana ma ki thawayawdrba haksang da laisaiduna aroiba bidai piki Maki pongna pham yauraba matungda miyamna mahaki thawai yaudrba haksang adu kangsup singkhongda aroiba mathau mangam pangthoki panmayabade haukibana bemer tareta kuki narco terrorist na satharakpa landad nongoi maruna panmadagi soktuna Rims Hospital laikatnaraglaba matung tha sigi taraga tarukta laikatna bangamdana laikhidrabi IBMSA gi asibaksang ngasi asi laingaka yanaba magi makhara lauraga aroiba mathau mangam pangthokibani yanakhiba sing adugi manungda sakmai amadi lamsang kendra anigi loijingloi loya singdagi kuki militant sing lapthokpa kangsup reserve forest ain gi wangda kuki singna khundari bising takthokpa haibana singba sing yauri hadi atopa pawamadana manaubi amadi yai school khoirakpam na iba lairik ani phongkre senior writers and Playwrights for Manipur CWPFM na sinduna ngasi nungtil ZN Manipur Dance Academy ki auditorium da saknairaba aiba manaubi na iba sumang lila mangagi apun balaidik thawai manga madi ye school khoirakpam na iba drama ani gi apun balaidik satnakhidra haunabi matung na phongkre Manipur ge Language Advisory Board Sahitya Academy New Delhi ki convener Prof. Rajen Toizamna Athoiba Mithungle School of Humanities Manipur University gi hanagi Dean Professor Nahakpam Arunana Thoramapu oina sargaki ngasigi thoramadu Sahitya Academy Translation Awardee Salam Tomana ye school khoirakpam iba satki satnadrabadu damadi Dr. Moirangthem Priyobata hanagi Principal Imphal College na manaubi iba thawai mangagi maramda marik sumna wangaki Thauramadu haudok jagoi oina saknairaba sumang kumai gi artist Heramuti amadi sing sanglakpa ani gi akhanaba kel dance surja namaskar khudol tamkhensu paus ta makhatana phungdurakli makasa tharak poina panam pausi digi to papawmana amuko gi way forward campaign khaibung ta na hanbigi thausalamana nungsi chanana laminaraglaba punsi marel ama tangdu leita daba phibam da thamle
Fulindro Amukona paring naina satarakpa way forward campaign gi saruga moina ngasi tungan organization singi kusabnaduna ibudau pakhangba community hall da way forward thoram pangdokre amuko gi miyang makhada Imphal West District United Clubs Organization IWDUCO Singjamaitu Lilong United Clubs Organization Sluko amasam United People's Welfare Association UPWA na puna kusamnaduna pangtokibani Thauram adura amukogi President Nando Luwang IWDUCO gi President Case Heramani amadi UPWA gi President Laisram Zoimi Taina Maroeba Mithunglen Sing Oikibaga loinana saruyaki Thauram adura social activist Folindro Konsan House Udagliba Piba Musiga Mari Lena Mioebegi Hakalina Wapam Miyamna Tamduna Kananaki Amadingasi Amukona Paring Nine Satarakliba Way Forward campaign Sibu My Pakanduna Tungkoiba solution Purana Bohanavada My Kay Somna Hena Tawayana Honamina Sihanatamki Mana Makatana Fondo Kibada Kaibung Tahana Basin but Hausalamana Sanglaba Matam the Ginungshi Chana Lamina Glaba Puruk Kanglukiagi Punsi Maril Ama Tangdulaita Pibamda Amada Tamle Fibam sing asidagi kannanaba ekoi manaba agenda amagi makada puna khongjang sangsimina saiki thoramdura mari leina amukogi president Nando Luwang na phongdokibada hauju Manipur oiriba fibam asi karamna ohelakhibano karamba khusul thorangno kayam kuin irang asi laikigani barat lengangna yamna thunamak irang asi karigi lusinna bohona dribano loinana ain kaina sangsilakli bu khulai paiba kuki lalauba singna hena mapangal kanba manba mawongda tattana Lan kay hauri bigi maram singasi kari kino hai yam na kupna naina duna miyam na thamkip mifam gi aroi bedanga sigi campaign sida pulliba miyam na amuko na thamliba demand nipan ama to oina agenda oiduna khulaw lawmina ba madi tung koi bu worries na purana bo khona mina ba habi sida aset pagi firep lawmina khiensu pawus na makata na palakli amarom dana lotuna thamlamba yam lab khulai sing fogatre Combined Force ki kangbu amana ngasi pung mari makhairom taba matamda Yaripok Police Station ki manungsanba Gwarok Reserve Hill Range da lotuna thamlama yamla bu kusukulai sing fagat ngamkre Police tagi phangba paun hai masa khangdaba miyoi khrana pesi gi khanung pokta leiba Gwarok Reserve Hill Range ki mapam mad yamla bu nongmai bom amadi nongmai maru sing lotuna thamle habegi akaknaba paw phangmadagi thawdo asigi Pautak Makhada ngasi pung mariga makha helakpada Thawbal gi Special Operation Group SOG Thawbal amasum Lilong gi command personal sing amasum kuntragom do shub AR gi personal sing yawba combined force na Gwarok Reserve Hill Range sangsinna thi buhum gi thabak sataki thi buhum gi thabak sathaba du ngasi ayuk pung taruk lom tabra yamna bu khusuklai sing yamna section na lo laga thamna ma thenaki lolam khulai sing adu magazine yawba pistola ma magazine ga kona na Countryman pistolama 36 high-E hand grenade manga 80 WP grenade ani 9mm gi live round stare 5.56 mm gi live round akhum 7.62 mm gi live round taraga manga fogat pangki kuzukulai sing fogat pa duga mari lainana Yaripok Police na case manokat krahiri nakalamuram na Kaksing District Police Commando Unit amadi Kaksing Police Station gi apun makang buwa mana Kaksing mantak ITI Panmamai lambi digi khulai kya fukat pangam krahidi ngase pung mari rom taba matam akaknaba pawma phangmadagi Kaksing Police ki SP Thoksom Bikramjit ki pawtak matungina additional SP Ops Binoy Songthamgi miyeng makhada Commando OCS Birlana Lusingba Kaksing Commando Unit yawn apun makang buoduna kudak lambi eduda thi humbi thabak sataki thi buhumba dura sakang nabusingna lotuna thamlamba 36681 thaba .303 rifle mamasum ahangba magazine ama local made 9mm pistola mamasum ahangba magazine amadi hand grenade ahum phangmangam khayadi phagalaba khulai singadu Kaksing Police Station sinakre na pawsna makatari atopa pawmadana Bisnupur District ki DFO transfer tobu yaroi association Bisnupur District ki Fishery Department ki DFO Elangmam Rameshwar ki transport obi order du yaning de amadi atubada kakadabani kariguma lawmi singi wakat asi tabidravadi ngami sing amadi company singaloina asauba ihau horakpa yai haina thanga wangma Students Welfare Association ki president Tongbram Jitena phongdokre ngasi Manipur Press Club ta pawmising unabada makna hai Elangbam Rameshwar sayesi ki October thada Bisnupur District da transfer lakibane dubu lakpa tha taruk phadringai November nipana transport order thulakani
ngamisingidamag yaifuna bathabak thoram kya paikaliba DFO Rameshwar bu district asida sei khara lengdana thambiu ngamising choko thorang ki thabak sing paikhat pada mating panghan biu mamang daleramba DFO adusu PMMSY 2021 gi selected beneficiary singdagi percentage laubadagi laumi singna minister dingod wakatuna sadan khraiki district asida sada humdradi laumi amadi ngami singni ngami singa loinana choko thorang ki thabak paikhat minaba officer pamjei tha taruk tareti farm da nga tharaktaba matam sangle ngami singna Rameshwar haijaru raba matamda magna farm singda lakpiduna yengsin bibuga loinana ngami singi sokhona tabak paikhat piri asigumba afaba officer asi hongdo hongjin tawbigano karigumba lengana laumi singi wakata bidaba tarabadi ihok sangsilakani haikena su pausta makhatana su phongdorakli makasa tarak poina to papawamana CBI na fakiba miyoi taret ki wayel Guwahati court satharabadi miyam ga loinana akan bi ho sangsingani mani khuman nupi masani bu phi thongdana hoiraga puduna satkibagi viral satkiba thawdoka mari lenana CBI na fakiba miyoi taret ki wayel Guwahati high court sathabi yaro haina me mari gi viral video english ngani ga kunga humdoi gi JC gi convener mani khuman phongdokre wafam asi Manipur press cup ta pangdokiba paumi mi phamamada magna phongdokhibani magna makhatan hai CBI ne sai esi gi July 19 da miyoi taret asi case asi ga mari lainana faraba matung July 19 da court putokhi aduma pa haujuk phawba wayel phangdana sajwa jail la lairi CBI na makhoi ki case asi Guwahati ki court transfer tawduna tha asi ki 19 da wayel sathagani haribasi Manipur high court amadi session court laina karigi dama Guwahati da sathagadoribano Guwahati da case asi thengnana bagi damak advocate nek tuna mafam adu satpa haibis asobo senpam ama sangadoribani miyoi tere adu laita laira thiba miyoi ngak tu oibana maram moiraga senpam adu puthokpa ngamloi case asi Manipur da amuk sathabiyu natrabadi lamdam sigi CSO sing maira pai bi amadi tuan ba look kya ga loina akan wa khongjang sangsilagani masida lamdam sigi miyam na mating pangbiwai ki adu hauchukui na di miyam pau si matang se lusinjare mas miyam puna no update amina si